Ahanbada maru oiba pau. Pakistan ki terrorist Singda Armed Forces na chathariba Operation Sindur mapung phana saugotuna Congress na tiranga yatra pangthokre. Meitei gi Loufam Singda Kuki na lau Khoijilibasi Thinggadabani. Defense Minister Rajnath na security review tawkre. Pakistan na makhoi gi war plane ani India na KAPTUNA haiba yazakre. Kidnap case ka mari lainana Pambay na luchingba UNLF ki cadre ahom police na fare. China ki President Xi Jinping amasung Brazil ki President Russia da thungkre. Pakistan ki terrorist Singda Armed Forces na chathariba Operation Sindur mapung phana saugotuna Congress na tiranga yatra pangthokre. Haukiba April 12 da Kashmir ki Pahalgam da Pakistan da base tawba terrorist organization Lashkar-e-Taiba na terrorist attack chathaduna miyoi 16 hatkiba thodok adugi retaliation oina Indian Forces na Operation Sindur gi makhada Pakistan amasung POK da leiba terrorist base mapanda military strike chathaduna terrorist sama hena hatkiba aduga kaya amana asok apan nanghankiba thodok adubu sogotladuna ngasi MPCC na sinduna tiranga yatra rally chatkre. Ngasi ayuk pung 10 rom taba matamdagi hauna MPCC gi President K. Meghasandra, former Chief Minister O. Ibobi, CWC gi member Gakhangam, former MP Thokjom Maina na lit tawraga, party gi worker kayaga loina na Congress Bhavan dagi hauraga, North AOC na chingba fauraga kilometer 3 rom sangna, Imphal gi maru oiba mafam Singda koina chatki. Rally aduga mari laina na CLP leader su oiriba former Chief Minister O. Ibobi na haikibada, All India Congress Committee gi directive matung ina handag Indian Forces na Pahalgam attack ka mari laina na chathakiba Operation Sindur adu mapung phana saugotuna ngasi gi tiranga yatra asi chatkibani. Congress Party na terrorism gi oiba thawong sing asi akanba maongda condemn tawbaga loina na terrorist network sing gi mathakta chathaba attack singda party asina mapung phana saugali. Party asina laibak asigi luraba tanfam asida national unity gi damak lepli amasung terrorism gi mayokta akanba fireb adu lei. India na hauzik terrorist thengnariba asida mama leba ki damak lan thengnariba amasung thawai thadok liba Indian Forces sing adugi thauna hapo oina rally asi chatpani. Hauzik tathariba lal asi kanagomba akaknaba community amagi mathakta chathaba nate Islamic terrorist natraga Hindu terrorist yauna terrorist singi thabak thawong amata Congress na tolerate tawroi. Terrorist haiba inhuman oiba thawong asigi mayokta Congress na matam chupada lepli. Handaki April 12 da Jammu and Kashmir ki Pahalgam da thokiba thodok adusu terrorist sing aduna chatharakibani. Karigumba terrorist sing na adugumba thawong adu chatharamdrabadi ngasi ki thodok asi thoklamloi. Terrorist attack aduga mari lainana Indian government na hauzik chathariba Operation Sindur asi Pakistan da leiba miyoi ama fawba soknaba natraga Pakistan gi military installation sing da chathaba natte. Meitei gi Loufam Singda Kuki na lau Khoijilibasi Thinggadabani. Meitei gi Loufam Singda Kuki sing na lau Khoijilibasi khudakta Thinggadabani loinana Meitei sing na masa masa gi Loufam da lau uba phangalu haiba demanda ngarang moirang kendra gi lawmi sinmi amasung nupi lupna sinduna Sunu Sifai market seta wakat mifam chathakre. Wakat mifam aduga mari lainana lup asigi secretary L Manglem na haikibada Bisnupur district ki manung chan na leiba oinam Leimaram Wangu Kumbi yauna moirang subdivision gi chingkhong chingya da leiba Meitei gi Loufam Singda Kuki singna lau khoijinduna leire. Haukiba chahi ani asida Meitei singna chingkhong chingya da changduna lau uba ngamdana lakli. Adubu lau uba matam asida tera khongsang bi trong laubi maningda lau pari kun Wangu Kumbi gi maikaida lau pari lising ama henbegi Loufam Sing Kuki singna lau khoijile. Loufam Sing asida chahi asidagi Meitei singna lau uba yahanbiu haina Meitei singna demand tawduna leirakliba sigi ona tainabada Kuki singna lau khoijiliba asimak thamoi sokningai gi masakni. Maram aduna mari lainaba singna athubada Loufam thokpa action laukhatpiu. Hiram asigi matangda Bisnupur district ki DC ga tanaduna laumi singna matau karamna Loufam Singda changadagi haibigi process tawduna leiribani. Cheirak asida Bisnupur DC transfer tawrakpa asina chathariba process asida pantharakadra haibigi chingnaba leire. Laumi singi awaba asi kokchuba fawba Bisnupur DC transfer order stay tawbiu. Nakalamaromda irang asina lau uba ngamdana leirakliba Loufam chamaga humdragi haukiba chahi English ngani kunhumdoi gi oina pifam thokpa compensation sing athuba matamda pithokpiu haina phongdokhi. Kidnap case ka mari lainana Pambay ni luchingba UNLF ki cadre ahum police na fare. Haukiba tang tareta Thawal district ki Lilong police station gi manung chanba National Highway 102 Imphal More lambi gi Lilong thongdagi ransom gi damak rims complex tagi MD Saddam Hussein chahi 18 koba Lilong usoi pokpi Terorist tagi miyoi ama kidnap tawkibaga mari lainana Pambay na luchingba UNLF ki cadre ahum police na fare loinana MD Saddam Hussein hariba miyoi adusu rescue tawre haina police
Faraba miyoising adudi Imphal East District ki Yaripok Laimanaidagi Laistram Amarjit Elias Tompok chahi 53, Kakching District ki Wangu Mamang Lekaidagi Khumanthem Motilal chahi 13 amasung Imphal East District ki Singjamai Khetri Lekai Len number 8 tagi Yumnam Hitler Meitei Elias Amu chahi 53 kawi. Makoidagi magazine kwanaba 9mm gi pistol ama, mobile phone ahum sell oina lupa lising kun amasung 4-wheeler yauna atopa potlam kaya fari hairi. Defense Minister Rajnath na security review tawkhre. Pakistan na makhoigi warplane ani India na Hatkhre haiba yazakhre. Indian forces na Operation Sindur jathaduna Pakistan amasung POK da leiba terrorist ke mapan thugaiduna terrorist kaya hatkhaba matung hauzik oiriba security scenario asiga mari leidana ngasi Union Defense Minister Rajnath na chair lauduna Army, Navy amasung Air Forces ki makok thongba official singa loinana review tawkhre. Marak asida Pakistan na makhoigi warplane ani India na Hatkhre haiba masana yazakhibaga loinana Pakistan ki pilot ama Indian forces na fari hairi. Chandigarh da ngasi ayuk anganbada Pakistan ki maikaidagi Air Force Station singi akoibada aerial attack jatharakpa yai haibagi air warning ama receive tawbadagi air red siren khongki. Ngasi nungthil pung ahum tabadasu Central Delhi da air red siren khongki. Masida miyam na aki tuzungba poktanabasu mangjauna na advisory issue tawkhre. Marak asida Pakistan Army gi maikaidagi makhoigi warplane ZF-17 ani India gi Jammu and Kashmir da leiba military installation Singda target tawnaba hotnabada Indian Air Force na Hatkhre haiba masana yazakhre. ISPR gi Major General Ahmad Sarif Chaudhuri na media da phongdokhibada lebak adugi ZF-17 warplane ani active duty tawringaida kaikhiba adugi damak nungaitaba phongdokli. Lan asi Eastern Corridor da yamna kana chathari civilian infrastructure kaya amasu amang ata thokle. Pakistan gi maikaidagi lebak ani gi marakta lan thoknaba pamde lairiba wathok asi dialogue chathaduna waraisin ama puraknaba hotnaba pami haiki. Marak asida Indian forces na Hatkhre Pakistan gi warplane ani adugi marakta pilot amadi hingna phari hairi. Marak asida Union Home Minister Amit Shah na lebak asigi state sing amadi Union Territory sing da leiriba Chief Secretary amasung Administrator sing da mathau taba section thorang lokhatpa oina Civil Defense Unit ki makhada Emergency Power sing active oina leinaba khangankre. Loina nangasi nungthil pung 12 makhai tabada Union Home Minister asina chair lauduna BSF amasung CISF ki DGP sing yauna Ministry of Home Affairs ki official Singapore na high security review meeting pangthokre. Amarom da haukiba sagol sa numita Pakistani military na India gi Jammu, Pathankot, Udhampur amasung mafam khara da leiba military station singda missile kapsinduna attack tawrakiba amadasu Indian forces na khudakta handuna Pakistani drone amasung missile sing amang atathokan badanatana Islamabad ki airborne warning and control system amasu thuaikhre. Masina Pakistan da achoba ninghanaba amo ohele haikhe. China gi President Xi Jinping amasung Brazil gi President Russia da thungkhre. China ki President Xi Jinping amasung Brazil ki President Luis Inacio Lula da Silva Russia na Second World War II loislakpagi marfurak suba anniversary of Victory Day saruk yanabagi Russia da thungkhre. Ukraine na makhata na Russia da attack chatharakre hairi. Amarom da Russia gi Victory Day celebration asi Russia amasung Ukraine gi akan malan maraktani. Ukraine gi President Zelensky na phongdokhibada Russia na Ukraine da numidang dagi hauduna ballistic missile sing sizinaduna drone attack chamaga nifurom chatharakibani. Russia na drone attack sing hek haubaga Kiev amadi atay city singda numit chupa silent khongki amadi miyoy kaya sikhi. Authority na rescue operation sing Kiev Samir amasung Kiev ta chathaki haina mahakna phongdokhi. Hairiba numit asida Russia amasung Ukraine gi atya singda ing tappa leikhide. Ukraine na propose tawkiba ceasefire gi matung inna numit kuntra asi tumina leikhi. Ukraine na ceasefire handokhiba leite diplomacy gi khudongchaba piduna lakhibani. Adubu malem pumbana khangi Russia na hiram asida tumina leisinduna nauni attack tawba horakhibani haina Zelensky na mahaki X ta post tawri. India ki Prime Minister Narendra Modi su Russia da pangthokadoriba Victory Day period asida yawba laknaba invite tawrakhibani adubu hauzik India amasung Pakistan gi marakta leiriba tension asna maram oiraga PM Modi di Russia gi khongchat asi cancel tawkhibani.